Kamjong da Cobra Yaudriba, Sasat Pies na Kuanba, Kuki-Zo Naga ki Khul Ahungi Yung Kuntra Mai Thadoramli. Kunjas na AR Thazabwali, IRB Gumba, Neutral Force Thambiyu Haiba, MLA Laisyo Yu Wapam Sakli. Manipur amasum Yunalenga ki Home Ministry na Manipur left na thoklipa thoning da bathawdok sing thokandana ba amasum mara leiba mioi sing phagatpada mangzil thana bagi dama CRPF ki akhanaba commando unit Cobra ki personnel sing thajilaptuna combing operation yauna law and order ngakpada sizinaraklabasu Myanmar gangam khai tainana leiba Kamjong district ki Sasat police station na konba Kuki amasum Naga kul singdadi Cobra yauraktabadagi oigadra Furup anigi khul ahungi yung kuntrarom mai thadoramli thawdo asigi matangda phangwa paw gi police ki paw du yung pham oiba report na hai ngarang numi yung mamang digi hauraduna numi yung matung fawda khusu khulai matik sana paiba miyoi singna sa sat ps tagi awang nong pok kilometer nifuga mangarom lapna Indo Myanmar border pillar number 113 ga nakna leidiba phaimol ko ki khul etek sa tharakhibani etek asida khul asida leiba search amakak natana yum taraga mangarom maina tuna thadok lamani hari revenue record ki matung ina di khul asida yum kunthra ga ni thoirom lei hari adubu ngarang mai thadok lamlaba matung mai sakta ba yum amata le haudre hari Koki khul asida thawdo asi thokraba matung masi ki laman khumlakpa manba thawdokta ngara nungthil pung amaga minute nifuga mangarom tarakpada police station asimangna koliba sangka lok amasum hoining thara haina khangnaba Naga gi khul anida Myanmar romdagi sangsilakpani thajaba KNB gi kedar singna khul anima ki yum taraga mangarom mai thaduram nahri thawdo asida sangka lok khul gi yum tare tumna mai sakri aduga yum tare nipalom na mai muthatuna kalhauri Hoining Thana Kulgina Yum Tarelom Mai Tadoklam Hari. Panmaya Badi Faimol Koki Kulasi Mamang Tokiva Tawok na Maram Weraduna. Kulasi ki Kunja Singam Kai Paringi IC Kul the Leba, Taragamatu Assam Rifles ki Camp Sangapam Loudun Lerakpadagi, Garangi Tawdo Tokiba Matamda, Kulasi the Kunja Mat Lake Dabana, so upon Yauki Hari. Tawdok Topam da Kamjong District Police Yon Sasat PS ki Tim Sangsindunu Yang Sinkri. Amaram district asigi fungyer asigi MLA Laisyo kaisingna ngamkai paring da leiba tangkhul gi khul sing da asiguma makhal gi etek sa tharak liba si akan mamong da yaning da bafong tokri tangkhul gi khul sing asi Myanmar gi KNA BMS PDF ki kem singa mayu ngana leibne hari ngarang gi thawdok Naga gi yum taraga ni thoi yauna apik pakai thil gi saruk sing Myanmar gi sangshla pa KNA bi gi kedar sing na mai thadok lamne hensu phong dokhi thawdo asigi matang na MLA ni yaning da buwapam sing phong dorakli haiba tabadagi media mana ngarang numidang pung tareka mini kungani palum tarak pada MLA ga wari sanaba telephone tarub da maki mobile phone switch off taraga lenam khip haukiba me tharasu namli wangli amasum sorokul da KNA bi PDF ki kedar sing na akan etek sa tharam krabane khul sing asigi kunja sing Assam Rifles ta thajaba thamdri loina state lenga neutral force oriba IRB natraga na atopa security agency sing thamaningi haibi wafam su phongdokhi Priyas Nit Biology ki maikedi nungairaba pausel ama puduna laksari NTA Nit UG 2027 NTA Nit UG Foundation Course tha nipan amasum tha taruki mathangsin ayuk pung manga amasum ayuk pung taruk tagi lakli bezung ki tang punga mapandagi class haujarakani hena nungairiba pau mana Nit Biology takpada sahi tara hene experience lairaba masida natana former guest faculty Department of Biotechnology amasum Department of Life Sciences ki MU gi oja singna takpi tambigaduri masida natana ahen ba khudong saba khara pallabada IDP singi free classes tanatana clear basic concept easy memory tricks regular test series PYQ analysis ni masida natana satri singi weba tongan hostel facilities thamjari akupa marol gi dama hauzama contact tawiro akhoi telephone number di 7005534385 natragana 7005376151 ni security convoy masing hanthaba amasum numit khuding gi thamdabana imphal pose pusilakadaba truck sing ziribamda nganam namli nan July aming lisingani ga kunga taruk convoy ani na tungan pose hapa truck sahunga humdraga mapan puthorakri zeribamda loaded truck sangwagi matakta phaiduna leraklabasu ngarangi oina di convoy amakaktamak thorang tori
Manipur Miam की लाइफलाइन ओरिब नेशनल हाईवे अनि NH2 इम्फाल दिमापुर अमसुम NH37 इम्फाल जिरीबम लंबीदा हौजुमकी ओइना कनागुमा फुरुप अमतेगी CSO सिंग इकोनॉमिक ब्लॉकेट बन टोटल शटडाउन सिंगबगी खोंजंग सांगसिनबा लेत्रबसु ममांग थागी तराद सीना फंखिब नागा मिसम तरुकी मिहात की मयोक्ता फुरुप असिगी मियोइ सिंगना खुंदाब मफम सिंग इकोनॉमिक ब्लॉकेट की खोंजंग संगसिलकपना NH2 दा महौसागुमना सिक्योरिटी यावरबसु सदोक सिंगी खुदोंग चाब लेत्रिंगैगी सेरक्ता इम्फाल जिरीबम लंबी परिंगदा लेंगाना गरी सिंगाक सेनगदबा कनबोय मसिंग हंथरकपा अमसुम निमित खुदिंगी कनबोय की थौरांग तौरक्तबना जिरीबमदा पोसै पुबा ट्रक कया ngανam namduna लेरि थाउदो असिगी मतांगना ngara नुमिदांग पुंग निपान तरामदाय जिरीबम पुलिसता टेलीफोन तौदुन हंगलुबदा जुलाई अमा इंग्लिश सिंगनी के कुन के तरुक्तदी तोंगान CRPF की कैंपनी अनिगी पर्सनल सिंगबु असिस्टेंट कमांडेंट अमममना लुसिंगबा कनबोय अनि न जिरीबमदगी इम्फाल फावगी मरक्ता ngak सेंदुना तोंगान पोसै पुबा ट्रक सिंग पुथोखरे हाबतारि ngarang gi oina कनबोय अनि न ट्रक सिंग पुथोखराबा मतुंगना वारी सनखिबा ngarang नुमिदांगी पुंगफम फावबदा जिरीबमदा इम्फाल तमना पोसै पुरगा सकदबा ट्रक कयामु फैदुना लैरिबगी हाबदु हंगलुबदा लोडेड ट्रक संवा की मथक्ता ओइगने रखी जिरीबम पुलिस के ऑफिसर सिना मखाताना फोंदोरकपदा LPG बुलेट ट्रक सिंगदी जिरीबम पुलिस न नुमिदांगी मतमदा आसाम रोमना संगसिंदुना लंबीदा पंदुना लेरकपसिंग हेहेक ngak सेंदुना जिरीबम तमना पुसलकपगी थबक सथरकली थबा असि हानादि तौरमदि एदुगा इम्फाल तमना LPG पुरकदबा बुलेट ट्रक असि आसाम पुलिस न ngak सेनबीबा नत्रगा थिनबीरकपगी थबक लखलक्तबनिना मियामगी येंगदुना जिरीबम पुलिस न थबा असि सथबा होरकपने रखी पाखुम असिदगी मीडिया असिन यामलब ट्रकसिंग असि जिरीबम पुलिस की जुरिडिक्शन मनुंगदा खक्ता लैबा ओइगद्रा नत्रगना जिरीबम की अरोइब गेट की वांगमदा असम की सरुक्ता जेरिकातगिना फलेटोन फाव की मरक्तना जिरीबम तमना संगसिलकदबा लोडे ट्रक कयामुक लैरिबगी हाइदनांखि वांग असिगी पाखुमना जिरीबम PS की जुरिडिक्शन वांग ओइरिबा असम की सरुक्ता पंदुना लेरकपा गाड़ी की मसिंगसु जिरीबमदा पल्लिबसिगा सवरांगना मानगने रखि लोइना ngaranggi oina convoy ani na loaded truck khara puthokraba matungna ngasisu makhatana security ki convoy leiduna jiribam jirigata palakliba loaded truck sing purakadra hanglubada ngasigi oina di supnatagi convoy amakaktamak lairi convoy amana yamnabada loaded truck samadagi na samaga yankai fawb gi manungda puraga sali हारिबा सांग असि ओइरगदि निमित खुदिंगी कनबोय अममम लैरबसु इम्फाल तमना सनबगिदमा जिरीबम जिरीका तपलिबा लोदे ट्रसिंग असि लोइना ngak सेंदुना इम्फाल gi honbada निमित खरनि संखि कने रखि अमरमदा ऑल मणिपुर पेट्रोलियम टैंकर्स एंड ड्राइवर्स यूनियन की संनायरबा मिवे अमदा हंगलोबदा जिरीबम यौक्षलकप ngamdana जिरीकाति की होरगा असम लोमदा सलिबा किलोमीटर 19 रोम सांगबा लंबी की सरुक्ता इम्फाल यौरकदबा ट्रक मयाम पल्ली हाइदुना फोंदोरखियनि सुपाउसना मखाताना सुपलकली नुपी अमा पुमथरबा हक्सांग उमंगदा थरु यानुना लेरमली ngara nungthil pung ahunga makhairam tarakpara sekmai PS की जुरिडिक्शन मनुंग सलीबा खुरखुल मनिंग सिंजा पोकपी उमंग नुपी अमगी पुमथबा होरमलब हक्सांग थारु यानुन लेरमली माफम मदुर नुपी अम थारु यानुन सिरे हेबसी मवांग थागी अहान मसियोलदा माफम मदुर लोकलै याइपल न सिंबा थीबसंग नुपा मसा खरना थेंगनरखरबने अदुबो ngara nungthil खक्तर सेकमाय पुलिस न संगसिंदुना लौथरुबन हैरि लैखिद्रब नुपी अदुगी मखोंग मयादा नुपी की बैग अमा लेरमखि बैग अदुगी मनुंगदा मोबाइल फोन अमा योरमबगा लोइना फोन असिदा नुपी अमना तुंगन थोक्तुना लेपगी DP डिस्प्ले पिक्चर अमसु योरमखियारि हक्सांग द पोस्टमार्टम एग्जामिनेशन तौनबा रिम्स की मेरेल संग थंख्रे मोबाइल फोन अदु योरमबा DP की मतुंगिना मा खुरखुलदगी वाइखोंगदा मयुम पानखिबि थोक्सुम अंजलि से कुनगमंगा अपकपा TS लुकोय कौबी अमा ओइगनी थाजनरि थाउदो सिमाक माथन थरु यानुन सिजब्रा नत्रगन मीना हतोपीब्रा मतुंगदा थरु यानसिन बिरमब्रा हाइबदुदि खंगमंगमद्रि कामजोंग डिस्ट्रिक्ट की टेम्पररी शेल्टर होम सिंग संजफम लौरखिबा म्यांमार मसा सोंगारोंगी बायोमेट्रिक ड्राइव सतखरि युन लेंगाना लेबास गिंगम कई सेक्शन ngak senana मसु लेबास की फिबम कहेंदनबगिदमा लौखलकप थौरांग की मनुंगसना कामजोंग डिस्ट्रिक्ट हांगबा टेम्पररी शेल्टर होम सिंग संजफम लौरखलिबा म्यांमार मसा सोंगारोंगी बायोमेट्रिक ड्राइव सतबाउख्रे हैना पाउगिल एजेंसी अमना रिपोर्ट तौरखलि रिपोर्ट असिन हाई ड्राइव असि मणिपुर लेंगा की माइकैदिगी ऑफरोन एंकर की फेस टू की मखादा सथबने हरि थबा असिद डिस्ट्रिक्ट एडमिनिस्ट्रेशन की ऑफिशियल सिंग हेल्थ केयर वर्कर सिंग अमसुंग AR की पर्सनल सिंग यावरि ड्राइव असिंग ngam kai paning da leiriba फाइको संकालोक अमसुंग
Aloyona Singba, Kul Singda Sataki Ganihari. Report asina hai IGR South ki matungina refugee singa sigi data collection tawna bo operation asi chathabani Manipur na Myanmar kilometer sahunga maudraga nipalom taina na leibi ki mathakta hokiba methada Kamjong district ki khulahum da Myanmar base tawba insurgent actioner singna attack sa tharambagi security na akan basichin thorang sing lokhalakpani hari Kuki-Zo singna highway blockade ki mayok ta akan makhongjang sangseli Namdulong Kangla Tongbi amasum atay mafam singda National Highway 2 da blockade chathariba si lefanduna highway sida mapung phana gari satlanana state government takshin duna Kangpokpi district ki Sadar Hills ki Kuki-Zo singna gamgi phai buffer zone matam kaktana hena kan makhongjang sangsli laiba pokwa numita Kuki-Zo protester singna gamgi phai buffer zone lansinana ba hona duna hongjang sangsin kiba adugi makha tarak oina government highway sing hangdokna ba honabada mating pang boina hena kan ba khongjang sing sangsin bawkibani thani hena highway thingjin khibadagi nomagi sangdra ba yadra ba potlam sing puthok pusin tawbada apan ba pire haina Kuki-Zo singna phongtokli laiba pokonomiki khongjang ado security force na thingmadagi nakal anigi marakta akan mamongda mukna khedubu kona thangna phiba masi laksin ki Kuki-Zo lusingba singa masum protester singna matung tarakwa gamgi faida matam kaktaba protest thanaba wore lokhi government misam sing apan ma leitana satandriba fawa masung highway da apan ba leitana posting puthok pusin tawhandriba fawa khongjang asi sangsiki kene hari khongjang adugi saruga moina protester singna misam miyamgi gari satok pusin tawbada athingba thamkibaga loinana posai pubada su thinki verify tawraba emergency medical service ambulance amasum security forcing gi convoy sing di athingba pikiti Kuki-Zo volunteer singna roster na idra national highway da gari sing satok sing tawba pung kunga mari subna kupna sianaki ngarang khongjang loi singna gamgi faida highway da lakpa gari sing yengsin kibaga loinana highway si amuk hangdokna ba slogan kya su lauduna lambi thingbi khongjang sangsiki khongjang adura pamda thaudok sing thokpa lethi volunteer singna community lusingba singi miyeng makhada tourist bus sing amasum atai passenger puba gari sing satlandana thamki pandra leba passenger sing satok sin tawbu yana ba protester singna alternative transport thorang tawraduna khongjang asi government na thabak paikhalaktabadagi misam singi mathata sangsinba khongjang nati haina phongdorakhi and spokes makhatana spali maraksida Committee on Tribal Unity Kotugi spokesperson Lun Kibgena Kuki-Zo miyamna government amadi mari leinaba authority singna maru oina namdoilong Kangla Tongbi lambi thingliba si hangdo han mangaidi Kangpokpi district si Kuki-Zo Nepali Pangal amasum Naga singna khundawani maram aduna India government masum chief minister Y Khemsana lusingba state government na political gi interest thabak tawroidabani khi hauzu irang leijarabas Kuki-Zo kanglupna MLA taragi kuthangna government sibu sakoli aduga karigidama constitutional right kidama kanglup asibu khongjang sangsina libno government national highway 2 da apan balaitana sarapsin tawhangani haina thajaba pidriba phaw khongjang sangsigi gani haina su lon kibgena phongdokhi Kuki-Zo council dagi mar inpui tokre KZC Kuki-Zo council gi thabak tawbagi mawa masum zona thlak tribe khudingma konsinba political platform ama semgat ngamdabana maram oiraga council asita sokolama masum asigi member oibidigi tokre haina mar inpui no official oina laukthokre Mar inpui na KZC gi president Helian Thanglet masada iba official sirolamagi matungin sayesigi April 13 pangthokiba 15 suba mar inpui assembly na lawkiba warep aduga mari lainana organization asina matam sangna kupna khanaraba matungda fereb asi lawrakhibani hari KZC na Manipur khundariba zonatla tribe singi oiba common political platform ama oiraktuna apunba tungkoigadaba amadi Punamapu konsinduna amat oina political goeba panam phangnaba sangsilakani haibiga asetpa thajaba mege loinana organization asina KZC da yaukibani hari Kuki-Zo council na satharakliba thabak thoram amadi saliba maike si yengnaga council asina zona thlak tribe singbu punsinbagi wakalon amadi masigi lingkhatkibagi maru oiba panamdagi lapthokre council asina thamkiba panam adugi matungina apunbagi oiba political platform ama saganaba honabada council asi maithiri mar inpuina council asida sogat patok le hairabasu makha tana khana nainaduna apunba political platform amasung
tungda oirakadaba political strategiesinggi yanabagidamag thong launa hangli haiba wafamsu mar inpuina thamli Manipur gi pangal taba mafamsingda pung nifuga nifan gi general strike lakthokre minorities students association MSA Manipur gi thaumisingna March 3 gi of board ki changsilakba khongjang sorga moina jun kunga manga da minister memory na pisinduna numit manga ni gi manungda of board Manipur gi reconstitutes amadi memorandum da demand sing thabak to onthok piu haikrabasu paliba government asina tasin usinadana laiba yaning di haiduna July 2 gi ahing nongyai gi pungni fuga ni pan gi oina Manipur pangal taba area sing da general state khongjang sangsilagani hari MSA Manipur gi general secretary MD Hayes ki siro laman hai jun kunga manga da pisin kiba memory na maduda palliba wapam sing numit manga ni gi manungda thabak to onthok na bahaibada nong mason tharaba fawa paliba government asina minority Meitei pangal sing buhantana yengbagi mawongda hanjin laura bus tasin usinadana thabak to onthok tabana maram oiraga Manipur pangal taba mafam sing da pungni fuga ni fan gi general strike ki khongjang jangsin ga tabani khongjang asida Manipur laidiba maru oina Ulama Council, Civil Society Organization, Student Organization singamadi thaumi sing loinana Manipur pangal masa khudimangna support tawbiu haina su sirol asida makha tarakli Miyam gi yaifana su tawkhiba oiraga di justify taw NPF Congress Party na tasina Manipur miyam gi yaifana kuki kulai paibe singa su tawkhiba oiraba di justify tawgadabani haina NPF Naga People's Front na phongdokre ngarang langol leiba NPF Manipur State Unit ki office ta pawmi singa unabada party asigi state president awangbu niumai na hai akhoi gi party ki oina awai khum tawnaba si kya pamdabani NPF asi miyam gi tamak leibani lalabadi lale sumlagadi summi haigani madi masi hairagasu adumak lakli party asi koinadi ama oigera lalabadi kankhatpat leiroi Congress Party na hauji Pandora box hangdoklabani na pakhum su peviu Congress Party na Kuki militant singa tragana terrorist singa su suspension operation ki khuyek pi hiba si asumba khongthang ni hairabadi party na miyam na phone na laptop loinana masigi panam amadi kana ba objective adu miyam na make sing na phone top yu haipo wapum yona so phone to ki loinana Manipur khundari ba fur kanglup sing sigi marak tigi khwai digi pikpa si kokini eduga kamdong no sugi khuyek pi na khraba kuki khulai pai we singi kem na khwai digi yam libano masigi maram pipi wa ba wapum yona phone to ki